Impact News ta Impact Talk to Manipur connect with people you serve. Program asibu yengbiri bakwai khuding makpu ibethoi thokchomna ikai khumnaba uchabaga loinana ikokno na kurumzari. Well, this show is a platform for pioneers, leaders, entrepreneurs, professionals, activists, newsmakers, and anyone in service of people to share their visions and their contributions to the society. Ngasigi episode asinang puduna lakchariba guest asi academician ama oibata natana Reno Natis amasuni. Sir asi huzik UGC gi resource person oina Manipur University gi makhada laibada natana Sahitya Academy gi jury member amasu oiri. Amadi GP Women's College sagi retire tawduna hojikna postgraduate students kaya amabusu lamjing lamtak piri. Adugi mathakta kalagi lamda hairagana Manipur Sahitya Parishad na 2011 da matam isai gi lamda Sangeet Bhushan piduna ikai khumna khraba matung amik nasu 2013 da lifetime achievement piduna ikai khumna khraba oza retired professor Furai Latpam Iber Masarmabu akogi so Impact Talk to Manipur da taram noksari. Thank you. Sir, akogi so ji hawdok pasidi sir gi matam amagi mayam bu thamoi sumat pangam khraba huzik su lohong bagi matam da su adagi yaksang kumhai gi thabal matam da su adumak lehori ba isai yengjaraga penjai thamoina hai ba isai asi sir sin hawdok se. Yai. Masi mayam siam pambi khre aduga aina sumasi ban bado onthongna memam tadana habidi aina khogi Thailand All India Radio ki live check ngi matam seida aina mapanda ime thabi salam dai da program blakshan dana tawdigi aidi live check phung amaro en haibidigi aina hajet All India Radio ki authority singna agi sei ko gi kare haini ko gi record to haidana PPB ya thang TV tagi aina hathuna sei taruk sakadawda laisoni sei home adi adini home sakadawda masi madi ko suitau tau yadadana tawdagi na thola ani adana yumdagi second tong thore herga mandila da second mandila da tong tor gaina yengjaraga penjai thamoina phongamdra basu wahina mitka chanava thamoi mana pamjarui mitka chanava thamoi mana pamjarui yengjaraga penjai thamoina sumana tawga hodoki mani adagi segi ama lei susama panghe mai mathang sequence ta pasidi shon pimni khangni makangde nongma phongdoke khanjaba aigi thamoida leijaba nongma phongdoke khanjaba aigi thamoida leijaba haingamdana hanjaba aina haingamdana hanjaba aina kangliroi singena hakti kangliroi singena hakti sum sakrabani Sir yam nungai sir gi sei sima adu sir makha tarak pasi sir gi academic line da lecture ba sir si twice MA ni habidi economics amadi English adu sir subject ani si karambana sir ne hena preference to be maramdi sir si Oriental College su head of department oina su thopu birami dui matungda GP Women's College English literary criticism su takpiramaga hujikpudi retire tawduna laibire do sir na MA si ani si amana amadagi amada karamna clear tawrakiba amadi karambana hena prefer to be this sir hoi masi jo khanu ningai ni masi live si sei simagi kai literature gi phirsim made angonda puthok prekpade dum napna labdon tawre sum masi angang widagi sum kare haini phugi mitiki matam dagi ga social ke iredana ithok ising thabak si yam pamjarakpa aman sum tawna sum lae adugi test ma dugi economics na han ina graduation da economics honors tawbani na madum matam dugi di kono ko seki honors lower subjection hane ime tanda yada bani na ina ime tamba su chalaga tamba gas nate ko de DM college da hangakpa matam aina secretary ta krani ka oina thawuk tawjani matam da yang wan hona jata ne masem tawpani adugo mathang tawre kan da ine pamjaba am khakti leihori ba ko ni na madundang tawdraga di ngai tre na khogi ojaw ei punsi je kharsu matam hangbani na english tawge do haidana Oriental College laying at the library to Panamuk Shikalo Kawungam de Yamna lay in the sea like Miamsi. Modern Palm was on hooked up putting Manuel the Naina Mok, Quiggy private on it have any English.
ꯄꯔꯤꯈꯥꯗꯤ ꯑꯥꯗꯒ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯤꯀꯣ ꯑꯩꯈꯣꯏꯗ ꯁꯣꯝꯗ ꯁꯨꯝ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯔꯤꯈꯥ ꯊꯥꯔꯀꯥꯟꯗ ꯑꯃꯗꯅ ꯑꯃꯨꯛ ꯑꯣꯜ ꯌꯥꯝꯅꯒꯤ ꯍꯥꯏꯒꯠꯄꯒꯤꯗꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯑꯣꯜ ꯑꯁꯥꯝꯒꯤ 19 ꯄꯣꯖꯤꯁꯟꯗ ꯑꯩꯁꯤ ꯂꯥꯛꯑꯦ ꯃꯩꯇꯩ ꯃꯆꯥꯗꯅ ꯑꯩꯅ ꯅꯝꯕꯔ 1ꯅꯤ ꯑꯇꯩꯗꯅ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯈꯜꯂꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯃꯁꯤꯅ ꯁꯨꯝ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯏꯀꯣꯅꯣꯃꯤꯛꯁꯤ ꯋꯥꯁꯤ ꯈꯔꯁꯨ ꯏꯀꯣꯅꯣꯃꯤꯛꯁꯤ ꯍꯧꯖꯤꯛꯁꯨ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯀꯌꯥ ꯇꯝꯕꯤꯗꯕ ꯇꯧꯋꯤ ꯃꯁꯤꯁꯨ ꯚꯥꯔꯠꯀꯤ ꯈꯪꯗꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯪꯗꯦ ꯂꯩꯕꯥꯛ ꯑꯆꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯏꯀꯣꯅꯣꯃꯤꯛꯁ ꯈꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯦꯁ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯄꯣꯄꯨꯂꯦꯁꯟ ꯀꯌꯥꯝ ꯂꯩꯕꯅꯣ ꯏꯟꯗꯁꯇ꯭ꯔꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯑꯗꯩ ꯃꯥꯔꯀꯦꯠꯀꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯃꯤꯠꯇ ꯎꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯇꯥꯡꯈꯠꯂꯛꯏꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯀꯥꯏꯁꯤ ꯈꯪꯗꯕ ꯌꯥꯗꯦ ꯑꯁꯤꯆꯤꯡꯕ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯩꯅ ꯑꯩꯈꯣꯏ ꯗꯤꯄꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯏꯀꯣꯅꯣꯃꯤꯛꯁ ꯍꯦꯠ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯦꯠ ꯑꯣꯏꯔꯝꯃꯤꯕ ꯗꯤ ꯁꯦꯒꯣꯔ ꯁꯔꯃꯥꯁꯤꯅ ꯃꯣꯏꯒꯤ ꯑꯣꯅꯔꯁ ꯀ꯭ꯂꯥꯁꯀꯤ ꯇꯝꯕꯤꯅꯤꯡꯉꯥꯏ ꯑꯣꯖꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯣꯖꯥ ꯑꯩꯁꯤ ꯄ꯭ꯔꯤꯟꯁꯤꯄꯜ NC ꯁꯦꯟꯅ ꯂꯩꯔꯝꯕꯗꯨꯒꯤ ꯍꯥꯏꯖꯗꯅ ꯑꯩꯁꯨ ꯏꯀꯣꯅꯣꯃꯤꯛꯁꯇꯁꯨ ꯑꯩꯅ ꯑꯩꯈꯣꯏ JP ꯃꯦꯟꯁ ꯀꯣꯂꯦꯖ ꯆꯥꯎꯔꯥꯛꯅ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯊꯛꯇ ꯏꯀꯣꯅꯣꯃꯤꯛꯁ ꯇꯝꯕꯤ ꯂꯩꯔꯝꯃꯕꯅꯤ ꯂꯤꯇꯔꯦꯆꯔ ꯏꯆꯠꯅ ꯏꯁꯥꯗ ꯌꯥꯎꯖꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯁꯔꯁꯦ ꯁꯕꯖꯦꯛ ꯑꯅꯤꯁꯦ ꯑꯗꯨꯗꯤ ꯄ꯭ꯔꯦꯐꯔꯦꯟꯁꯁꯦ ꯑꯅꯤꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯆꯞ ꯃꯥꯟꯅꯅ ꯂꯩ ꯑꯉꯥꯡꯁꯤꯡ ꯏꯀꯣꯅꯣꯃꯤꯛꯁ ꯂꯧꯗꯕꯁꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯥꯗ ꯃꯃꯥ ꯃꯄꯥꯅ ꯄꯤꯔꯛꯄ ꯄꯩꯁꯥꯁꯦ ꯀꯗꯥꯏꯋꯥꯏꯗ ꯈꯨꯠꯁꯥ ꯇꯧꯗꯣꯏꯅꯣꯁꯨ ꯈꯪꯉꯔꯣꯏ ꯑꯗꯩ ꯀꯔꯤꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯅꯣ ꯑꯗꯩ ꯁꯦꯚꯤꯡ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯁꯦꯚꯤꯡꯅ ꯀꯔꯤ ꯀꯥꯟꯅꯕꯒꯦ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯁꯥꯗ ꯑꯗꯩ ꯌꯨꯝ ꯑꯃ ꯄꯥꯟꯅꯕꯗ ꯃꯣꯏ ꯌꯥꯝ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯅꯣꯂꯦꯖ ꯈꯔ ꯈꯪꯗ꯭ꯔꯒꯗꯤ ꯄ꯭ꯂꯥꯅꯤꯡꯁꯨ ꯍꯩꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯐꯁꯤ ꯍꯤꯡꯁꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯡꯆꯥꯗ ꯆꯥꯊꯣꯛꯑꯒ ꯊꯛꯇꯣꯛꯑꯒ ꯂꯩꯗꯧ ꯅꯠꯇꯕꯅꯤꯅ ꯇꯨꯡ ꯍꯥꯏꯕ ꯑꯃ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯕ ꯅꯠꯇꯕꯅ ꯑꯍꯥꯟꯕꯗ ꯆꯤꯟꯖꯥꯛꯅꯤ ꯌꯦꯡꯒꯅꯤ ꯐꯨꯗ ꯍꯥꯏꯕ ꯑꯃ ꯑꯗꯒꯤꯗꯤ ꯁꯦꯜꯇꯔ ꯍꯥꯏꯕ ꯑꯃ ꯑꯗꯩ ꯀ꯭ꯂꯣꯊꯤꯡ ꯍꯥꯏꯕ ꯑꯃ ꯍꯥꯏꯗꯤ ꯆꯤꯟꯖꯥꯛ ꯍꯥꯏꯕ ꯑꯃ ꯂꯩꯅꯕ ꯌꯨꯝ ꯑꯗꯩ ꯁꯦꯜꯇꯔ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒ ꯈꯪꯗ꯭ꯔꯒꯗꯤ ꯁꯦꯠꯅꯕ ꯐꯤ ꯍꯥꯏꯕꯁꯤꯃ ꯑꯁꯤꯅꯆꯤꯡꯕ ꯕꯦꯁꯤꯛ ꯑꯣꯏꯔꯒ ꯃꯗꯨꯗꯩ ꯁꯥꯡꯗꯣꯔꯛꯄ ꯃꯌꯥꯝꯗꯨꯅꯤꯁꯦ ꯃꯗꯨꯁꯨ ꯈꯜꯂꯨꯔꯒ ꯃꯗꯨꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯃꯗꯨ ꯏꯀꯣꯅꯣꯃꯤꯛꯁꯤ ꯃꯟꯅ ꯖꯤꯑꯣꯃꯦꯇ꯭ꯔꯤꯒꯨꯝꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯪꯀꯒꯨꯝꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯀꯤꯗꯅ ꯃꯌꯥꯝ ꯂꯧꯅꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯗꯥꯏꯒ꯭ꯔꯥꯝ ꯉꯥꯛꯇꯅꯤꯅ ꯉꯁꯥꯏꯒꯤ ꯃꯗꯨꯗ ꯖꯤꯑꯣꯃꯦꯇ꯭ꯔꯤꯒꯨꯝꯕ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯍꯩꯅꯗꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯃꯗꯨ ꯈꯪꯈ꯭ꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕꯖꯥꯠꯅꯦꯕ ꯈꯪꯈ꯭ꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯨꯞꯃꯦꯟꯁꯦ ꯄ꯭ꯔꯥꯏꯁ ꯔꯥꯏꯖꯦꯁ ꯗꯤꯃꯥꯟ ꯐꯣꯜ ꯏꯟꯀ꯭ꯔꯤꯖꯦꯁ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯌꯦꯛꯄ ꯈꯣꯠꯄ ꯌꯥꯝ ꯂꯩꯌꯦꯕ ꯊꯠ ꯇꯧꯔꯒ ꯑꯈꯪꯕ ꯑꯃ ꯂꯩꯇꯦ ꯍꯦꯛꯇ ꯈꯪꯕ ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯍꯦꯛꯇ ꯇꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯗꯨꯒ ꯑꯩꯅꯒ ꯇꯝꯕꯤꯔꯝꯕ ꯑꯉꯥꯡꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯌꯥꯡ ꯃꯆꯥꯗ ꯑꯩꯈꯣꯏꯁꯤ JP ꯀꯣꯂꯦꯖꯗ ꯑꯩꯅ ꯂꯩꯔꯤꯉꯩ ꯇꯝꯕꯤꯈꯤꯕꯁꯤ ꯑꯃꯦꯔꯤꯀꯥꯗꯒ ꯂꯩꯈꯤꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯣꯀꯦ ꯁꯔ ꯁꯔ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯁꯔꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯀ꯭ꯔꯤꯇꯤꯛ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯤ ꯁꯔꯁꯤ ꯑꯗꯣ ꯁꯔꯁꯤ ꯀꯔꯝꯕ ꯋꯥꯔꯛꯇꯒꯤ ꯀ꯭ꯔꯤꯇꯤꯛ ꯑꯃ ꯑꯣꯏꯅ ꯏꯃꯔꯁ ꯇꯧꯔꯛꯈꯤꯕꯅꯣ ꯑꯗꯒꯤ ꯀ꯭ꯔꯤꯇꯤꯛ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯪꯗꯕ ꯌꯥꯗ꯭ꯔꯕ ꯕꯦꯁꯤꯛ ꯊꯤꯡꯁ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨ ꯊꯝꯕꯤꯌꯨ ꯁꯔ ꯆꯨꯝꯃꯤ ꯌꯥꯝ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯑꯩꯅ IAA ꯇꯝꯕ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯑꯥꯔꯠꯁꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯇꯧꯕ ꯅꯠꯇꯦ IASꯤꯗ ꯑꯩ ꯂꯣꯖꯤꯛꯁꯤ ꯂꯧꯔꯛꯑꯦꯕ ꯂꯣꯖꯤꯛꯁꯦ ꯑꯩꯒꯤ 75 ꯐꯪꯉꯤ ꯑꯉꯛꯄ ꯐꯪꯉꯤ ꯃꯌꯥꯝ ꯂꯨꯔꯕ ꯁꯕꯖꯦꯛꯇ ꯀꯃꯥꯏꯅ ꯇꯧ ꯃꯗꯨꯗ ꯀꯣꯖ ꯈꯨꯗꯤꯡꯃꯛꯀꯤ ꯏꯐꯦꯛ ꯂꯩꯌꯦ ꯁꯤ ꯃꯁꯤ ꯁꯤꯟꯕꯗ ꯍꯦꯛꯇ ꯑꯗꯨꯝ ꯇꯧ ꯑꯗꯨꯅ ꯃꯁꯤꯗ ꯀꯟꯅ ꯍꯦꯛꯇ ꯃꯔꯤꯅꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯉꯁꯤꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯕꯅꯤ nothing can happen out of nothing ꯌꯥꯝ ꯇꯧꯊꯣꯛꯏꯁꯤ ꯀꯩꯅꯣꯝꯇꯪ ꯊꯧꯔꯤ ꯀꯩꯅꯣꯝꯇ ꯂꯩꯕꯅꯤ ꯁꯤ ꯁꯨꯝ ꯊꯤꯒꯠꯄꯁꯤ ꯇꯝꯈꯤꯕꯁꯦ ꯑꯗꯨ ꯃꯤꯁꯤꯅ ꯉꯥꯎꯒꯦꯔ ꯐꯩꯒꯦꯔ ꯐꯒꯦꯔ ꯐꯔꯣꯏ ꯁꯨꯝ ꯂꯥꯛꯄꯁꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯀꯥꯏꯅ ꯁꯨꯝ ꯁꯤꯗ ꯊꯤꯕꯁꯦ ꯅꯠꯇ꯭ꯔꯒ ꯑꯐ ꯐꯠꯇ ꯑꯗꯨꯒꯤ ꯅꯠꯇ ꯇꯧꯐꯝ ꯊꯣꯛꯄ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨ ꯇꯧꯍꯧꯔꯦ ꯑꯗꯨꯗ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯕꯁꯤ ꯆꯠꯇꯅ ꯋꯥꯏ ꯍꯥꯏꯕꯁꯤꯃ ꯏ ꯇꯠꯇꯅ ꯍꯪ ꯂꯩꯌꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯏꯁꯩ ꯃꯌꯥꯝ ꯁꯛꯑꯒ ꯚꯥꯕꯨꯛ ꯇꯤꯟꯗꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯋꯥꯏ ꯑꯗꯨꯁꯨ ꯑꯝꯇ ꯍꯪꯗ ꯌꯥꯗꯦ ꯚꯥꯕꯨꯛ ꯌꯥꯝ ꯃꯌꯥꯝ ꯃꯑꯣꯡ ꯇꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯋꯥꯏ ꯑꯗꯨꯁꯨ ꯍꯪꯗ ꯌꯥꯗꯦ ꯏꯐꯦꯛꯀ ꯀꯣꯖꯅꯤ ꯔꯤꯂꯦꯁꯟꯁꯦ ꯊꯤꯟ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯁꯥꯏꯠꯇ ꯏꯁꯥꯅꯁꯨ ꯅꯣꯕꯦꯜꯒꯨꯝꯕ ꯑꯩ ꯁꯨꯝ ꯏꯖꯈ꯭ꯔꯦꯀꯣ ꯂꯝꯂꯥꯡ ꯕꯦꯟꯗ ꯐꯣꯡꯈ꯭ꯔꯦ 1966ꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁꯠ ꯇꯥꯡ 15ꯗ ꯐꯣꯡꯕꯅꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤꯗ ꯌꯥꯝꯅ ꯅꯪꯅ ꯑꯁꯥ ꯌꯥꯝ ꯇꯧꯅꯔꯤꯀꯣ ꯀꯥꯏꯅ ꯇꯧꯕ ꯂꯝꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯣꯏꯒ ꯁꯪꯒ ꯄꯪꯒꯁꯤꯃ ꯑꯩ ꯍꯧꯖꯤꯛ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯂꯤꯇꯔꯦꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯇꯒꯤ ꯑꯩ ꯃꯦꯝꯕꯔ ꯑꯣꯏꯗ꯭ꯔꯤ ꯃꯣꯏꯃꯛꯇꯁꯨ ꯇꯟꯗꯦ ꯑꯗꯨꯒ ꯏꯆꯝ ꯆꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕ ꯂꯥꯏꯛ ꯃꯛꯇ ꯑꯩ ꯂꯩꯖꯔꯦ ꯍꯥꯏꯔꯒ ꯈꯟꯅꯤꯡꯕꯗ ꯀꯣꯁꯤ ꯇꯧꯕꯗꯕꯨ ꯑꯉꯁꯤꯒꯤꯗꯣ ꯀꯩꯅꯣꯝꯗꯒꯤ ꯀꯩꯅꯣꯝ ꯊꯣꯛꯄ ꯌꯥꯗꯦ ꯃꯔꯝ ꯑꯃꯗꯤ ꯃꯔꯝ ꯂꯩꯒꯅꯤꯀꯣꯅ ꯃꯔꯝ ꯊꯤꯕꯁꯤ ꯁꯨꯝ ꯍꯩꯔꯛꯄꯅꯤ나 ꯅꯪꯅ ꯃꯥꯡꯒꯦꯔꯥ ꯑꯗꯨꯒꯤ ꯃꯔꯝ ꯐꯒꯦꯔꯥ ꯑꯗꯨꯒꯤ ꯃꯔꯝ ꯅꯪꯅ ꯂꯥꯏꯔꯤꯛꯇ ꯄꯥꯗꯦ ꯍꯥꯏꯔꯤ ꯄꯥꯔꯗꯤ ꯀꯩꯗꯧꯔ ꯐꯥꯏ ꯑꯗꯒꯤ ꯄꯥꯔꯒ ꯐꯥꯏ ꯄꯥꯗꯕꯒꯤ ꯃꯔꯝ ꯁꯣꯏꯅ ꯂꯩꯔꯝꯒꯅꯤ
ꯃꯔꯝꯗꯣ ꯅꯁꯥꯅ ꯈꯪꯖ ꯇꯥꯕ ꯃꯤꯗꯤ ꯃꯁꯥꯅ ꯁꯦꯝꯖꯒꯗꯕꯅꯤ ꯃꯤꯗꯤ ꯃꯦꯟ is the architect of his own destiny ꯃꯁꯤꯗ ꯈꯪꯒꯦꯔꯒꯅꯦ ꯃꯁꯤꯗ ꯑꯗꯨꯝ ꯆꯠꯂꯣ ꯍꯧꯖꯤꯛꯁꯨ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯨ ꯏꯃꯥꯁꯨ ꯂꯣꯏꯅ ꯃꯣꯏ ꯊꯥꯏꯅꯒꯤ ꯑꯣꯔꯊꯣꯗꯣꯛꯁ ꯀꯩꯅꯣ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤ ꯑꯩ ꯃꯣꯏꯁꯨ ꯍꯥꯏꯗꯕ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯅ ꯊꯣꯛꯄ ꯁꯨꯝ ꯇꯧꯏ ꯄꯥꯕꯗꯤ ꯑꯩ ꯂꯦꯞꯇꯦ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯑꯩꯒꯤꯗꯤ ꯑꯥꯔꯠ ꯒꯦꯂꯔꯤꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯈꯣꯡ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯂꯩꯕꯗꯤ ꯄꯥꯕ ꯌꯥꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯒꯅꯤ ꯃꯇꯥꯡ ꯆꯥꯗꯅ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯏꯊꯣꯔꯛꯄ ꯏꯪꯂꯤꯁ ꯀꯥꯏꯁꯤ ꯑꯣꯖꯥꯁꯤꯡꯅ ꯉꯛꯄꯅꯦ ꯕꯤꯗꯥꯁꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯡ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯈ꯭ꯔꯦ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯀꯣꯅꯣꯃꯤꯛꯁꯤꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯒꯤ ꯀꯔꯤ ꯑꯩ ꯌꯨꯝ ꯀꯥꯁꯤ ꯍꯧꯖꯤꯛꯁꯨ ꯏꯟ ꯀꯨꯞꯄ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ 1966ꯀꯤ ꯏꯁꯤꯡ ꯆꯥꯎꯕꯗ ꯂꯣꯏ ꯇꯦꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯩꯅ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯀꯌꯥꯅꯤ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯦꯔꯒ ꯁꯨꯝ ꯁꯥꯒꯠꯂꯛꯄꯁꯤꯅ ꯃꯗꯨꯒꯤ ꯄꯦꯒꯤ ꯔꯤꯚꯤꯖꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ khitang aware ka kagi area khitang phangta dagi masam saga cha hogi e gumner su adagi mathang tang jinga ko pe ka jinga deri jinga dagi pura duran sabadon ki kar ki ka na tem da deri se sa duga sana critic ama oina immerser pa sa sidi kari work baduna pa laisi pa kan da aina pam tam da nobel ma paren khalsi natra dama yi khalsi masida koina ka ko criticism da koina father of systematic criticism hai Aristotle ni Aristotle politics hai besim betibon khang na ngapani masem mana tragedy ki maram da mani what is tragedy tragic hero ki magun karki siengani man sibugi nangi simaram kari nangi mano aduri bipong khnu sima asomba lei so magi error of judgment magi punsida phere amkhak ta hero magi judgment amkhak dan ki ba aduna ma purga leading to the tragic end lai bani bodo amana share kowi bod drama oni yengmu tan da khoida piti amga phihar ma ko poi pity for what dokpani da maram isa hasatna unmerited misfortune ni man nang dori si nang phom thokan nang ba oidoi ba ngoi te ko aduda nusi ngoi te ko ai su madu ki khalu da ngon su ta ba yari bo ni sum ba se khalu da adigi si magi phim de yang ga pity su poi ngon su ta ba yai ko se khalu da adigi phihar su poi last da babok yeng ba sari ba mi aduna adu awab da pur sakhi ba ya da bani na punmak to gi solution putho last di man sibam thokpune sire hingbam thokpune hingi to kan mathang la kan da khuna thamon da phum ri ba wa ba emotional kan sing si on loina outlet pi madu khuna catharsis kawi ka natra gadi ya da aduna akhoi khanga da badi rule of probability habam lai ba improbable probability habam probable improbability habam oire do da namoi ohen ba ma oibe ya da oide ba ma adi amna rule of necessity dangai phadbi ain leite do necessity knows no lo haido adi phim da malai ba dangai phadbi da ain da aduma sum khallo kan da ma sim phim se to si chomba si bo obi ya ba da bo namne ohili da ka ka sum khallo kan da madi gi thiba hore modang se gi mathang pa kan da ma english ki nobel de gi en kha sum 1969 da shumil wicket en ko gi nobel prize phang ki ba amale madu da aina madu emi english ka tam de pakhala bani do madu mam da aina matam ko ba khoi gi jonen du da bilingual ni english te hi madu gi drama gi i hok kana lak phang da khoi gi german gi bertolt brecht kain to bunu pa du gi epic theater alienation attack kain to bunu gi mam da ai phong ki adigi japan gi no theater ko mari kabuki theater kai maram da adi sir gi self taught oi tare sa money देखो encyclopedia britannica इतना मसी अखोई को जीपी द लेंगे दैना britannica से कोंदल देख रबनी मन आई वो हम काय लेगे थिदा ना लाइब्रेरी लेंगबनी सी गातन तंगदरी से मदुदगी बेसिस ना कोई मदुद इरिब में सी स्कॉलर में इरे सी ताई पास सनरी बम में आम दो थुगा पदन मियो न करी अस तो नंबगे हैबदो मदु लोने तो बंगतनी अदुगे हिमने 1975 ता मसे कोई ओजा तोंगब्रागी गबों खाओ तो पंतम दनी इंग्लिश ता साइक्लोन को जोनेन जो दनी याम सांग न इग्रे याम सांग मदि कैरेक्टर में एनालिसिस हमसे इंप्रोवेबल प्रोबेबिलिटी दो मसागी डायलॉग ngang बदना कोई कर्नाटक म्यूजिक की नी बिसार नि हैरका डेमोन्स्ट्रेट तो मतम दना करिगिन हिंदुस्तानी क्लासिकल म्यूजिक तौलबा ओबी या प्रस्थिति नुपी मयम पाल नुपी अमना सना जोबी ब कैरेक्टर दुना मान करिगिन तम माइ नुपा नुपा म्याम सि संग थोबो तौरिबा मदि हिंदजी आतने हिंबुगी मान लौखल लेब मागी कनो माली मदो एक्जिस्टेंशियलिज्म न पाली बनी हिंदबी याद बनी ना ओबी या वांग दे लाइन खबनी
asum American literature da ka transcendentalism ka hai ba yam dei masi literature was di methoi masi ko nairo ai masi tawri ma no ho Okay, sir. Ado sir, matang swaisi da koi ki break am tang logzage sir. yai Impact News pu meeting taduna leibiu break macha matang logzage break tagi yam tuna hanjarake. Impact News ta Impact Talk to Manipur yengbi ba khwai khuding mak pu ibethoi thokchomna amuka hanna taram nok cheri. Sir, break ki makha tarakpa sidi sir na break ki mamang da thambi ki ba sir si Nobel Lamlanbi 1966 sa suma ikre adugi matung da sir gi grammar lairi ma phonglaba matung da literary work mayam ama contribute to bikre journals articles aduga yam interesting oi ba mana hoji hoji bosem gi makha da tamnari ba class 2 dagi na 5 po tamnari ba English ki lairi ga si sir ji co writer masu oi biri adus masi myam si gi mathak da sir ji hoji hoji kari work ta ga di engage to biri sa hoji hoji makki hai taraga di aina koi aigi mob show hi ba pasa ko ma kan he wa ga Manipuri ahan ba novelist ni Nobel da na ha oina koi sei lunga da award for 1970 phangsi mani hanam magi nata thiba ahlama haibedo modu translation yang kon to ji almost so la kadore madu to translation to ga karangba lai phatana number de dili nangone ba number de dili university da ji ti commonwealth literature kain la bani na ani sagi khogi regional literature me am ka selo group khaidor bani na khoi songi literature ka kanu dili university loin tamme ba यारगा दी अदुस नोबेल की देश ते याव पे यारी पोनी जिकी तो याम तांग बनी ना मागी आहाना इम्फाल अमसु मागी इसिंग सिलेती इम्फाल एंड इस क्लाइमेटिक कंडीशन हैबिनम सुजी एम से तमियाबो तमियाबो अदनगी जिकी तो नाता थि अमर सु याम फजे मदुसु अदुग मागी खुई सिसी मायाम के मानदबा को खुई वखन खल उंगने हेरगा सैगी जोरन पारोन ngamti मालेरगा अथदि याम लेबा मत लेबा मीने ताबदि यें अप रिदम याम दि मेमान का तारो दो बजा मनुंग याम ले बजा खुई जालम पुतो ये दुका दो मधु इंट्रोडक्शन मसा म पीरे हैरगा मधु खुइरो एनु से ऑलमोस्ट लोयर बने न कंटो मधु म तौरी अदुगा आया मतम दे से कोई साहित्य पर कने हगी साहित्य गानी में करी से मुंगांग हते लाएबा मधु हंदक याम सबो थबा अमना कोई एंग से हजगी बा कोई निपी कुनमुंगना निपी की women writer कुनमुंगना इबा वरी मसा 46 मुसे आइना रिव्यू तौहि इंग्लिश तनेबा मदु बिदवा कतो आइन मोजो मना मो याम अंग पाउन हराव जगरे मदु मम मैतरोन दी मैति पाबदि थोक्तबा वरी सु खंगदब जादन मति बनि तेसम न कस खंगदिबा ट्रांसलेटर सि याम वाटलि मणिपुर दा अखोइ पोसे याम असम खंगबा याम दरका ओयेबा नता अखोइ साइदा सम तौबसिनदि अखोइ मिशन नेरगा तोए वांग लांखरगा मणिपुर कबुल लमददा सेसेगी पोकासि लेबजा ओरे काय खंगल लगदि अखोइ पर्सपेक्टिव सिजो पाथोरे अदुगा मीना सु रेकॉग्निशन तौरिदन से मत मसी लापसिनि मतुंग इन अखोइना मदु सु ओबे लाइपिंग तंबाइनि को अदुगा मदु हेक तौ फंगको वा मोय तौ टॉप जगसनु अदुना तब आइगे तो मणिपुरी नोवेल सो इन इजरी हुजि हो अखोइ हुजिकी मखोगी नतोम छातपी काइन तौरना अदु थाइना आइगी मरता नोना हंगबा बम लाकनी मरमदा लमलामबिदं फोंगमेरगा ओजाना अतेदि तोखरि करिनोना मदु खदि लाइबक थिबानि आइना आना इजदन थंबा नोबेल मरी ख को इसागी मम्मा हाइबमा अदिगी पिरांग त बसंती हाइबमा नुसिबा थिबा हाइबमा मेमोगी चंदल हाइबमा नोबेल मरी से इसिंग चावबदा इमागी अलमारी आमा खा थंबदने खंगहुदन पुंसी हिंगने बसेनबदा मिगी बचे कोई बामोंगी आमा जे कोई लेतोम ने सेने तौदा हंजलपदा लोना ब्लर तौं लेरबा मदु मैम लोई चखाइरा लोई चखाइ मदुदगी आई पुसिसे अदे अंगप फंगबा डिसअपॉइंटमेंट फंगी फ्रस्ट्रेशन अमा करी उपाय लै हाइदन कदोनी से अदो मतमतांग चारबनिना हाइनिंग बदे हाइबमन अदो हाइरेना अदो हजिसिने वाखन ने कावलित्री आई इबलेते जिसु एतना अदुका सर ना हाइबीबसी सर की हुजिकी इसिंग चावदा यावखिबा ना हाइबीब नोबल मयाम सी सर अमु हमना रिक्रिएट तौरक हो मदु रिक्रिएशन तो बसु ngam ba ya do madu matam dogi wa ni yam sing si yam yawi ba memotion nen kai mi pam ka ko dori pone madu pon mak to ai lai buk thibani madu serum khalu dre au him na ho re madu aina ato to borom da hojiki style ge technique se thaini mind home par mi habi wari khuli ne taba method ja ja tawraga apa bing complain khongan among no hon tawri erga tawbi abang kha mi ba se khan bana ama tawbuna ma koi irony se
ꯃꯣꯏꯒ ꯍꯩ ꯂꯩꯔ ꯊꯥꯡ ꯂꯩꯇꯒꯤ ꯊꯕꯛꯇ ꯇꯧꯕ ꯃꯌꯥꯝ ꯇꯧꯅꯤ ꯇꯧꯅꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯒ ꯇꯧꯊꯣꯛꯄꯅ ꯃꯦ ꯇꯧꯕ ꯑꯁꯤꯁꯤꯡꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯕꯛꯁꯤ ꯇꯝ ꯉꯝꯗꯕꯅꯦꯅ ꯑꯗꯨꯝꯕꯗ ꯄꯨꯕ ꯈꯔ ꯍꯣꯠꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯣꯏ ꯑꯗꯨꯒ ꯍꯣꯏ ꯁꯔ ꯃꯈꯥ ꯇꯥꯔꯛꯄꯁꯤ ꯁꯔꯁꯤ ꯂꯤꯔꯤꯁꯤꯁ ꯑꯃꯁꯨ ꯑꯣꯏ ꯑꯗꯒꯤ ꯁꯤꯡꯒꯔ ꯑꯃꯁꯨ ꯑꯣꯏꯕꯤꯔꯤ ꯀꯂꯥꯒꯤ ꯂꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯁꯔ ꯁꯔꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯖꯔꯅꯤ ꯑꯁꯤꯅ ꯀꯔꯝꯅ ꯀꯅꯥꯒꯤ ꯃꯈꯥꯗ ꯏꯁꯩ ꯇꯝꯂꯒ ꯍꯧꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯁꯝꯂꯞꯅ ꯃꯗꯨ ꯊꯝꯕꯤꯌꯨ ꯃꯗꯨ ꯌꯥꯝ ꯁꯤꯖꯠꯅꯤ ꯑꯩꯗꯤ ꯇꯝꯗꯤ ꯌꯥꯝ ꯇꯝꯅꯤꯡꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩ ꯃꯇꯝꯁꯤ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯀꯧꯅꯁꯨ ꯌꯨꯝꯗꯁꯨ ꯏꯕꯦꯊꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯂꯥꯏꯔꯅ ꯍꯧꯈ꯭ꯔꯦ ꯍꯥꯏꯖꯤꯟꯗ ꯍꯥꯏꯖꯕ ꯉꯝꯃꯣꯏ ꯍꯥꯏꯅꯤꯡꯕ ꯅꯠꯇꯦ ꯃꯁꯤ ꯑꯗꯨꯕꯨꯅꯦ ꯑꯩꯒꯤ ꯑꯃꯨꯛꯁꯨ ꯂꯩꯇꯦ ꯃꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯈꯣꯟꯁꯤ ꯄꯤꯊꯣꯔꯛꯄ ꯈꯔ ꯏꯃꯥ ꯏꯄꯥꯅ ꯇꯧꯕꯤꯔ ꯈꯔ ꯌꯥꯎꯔꯒꯁꯨ ꯀꯣ ꯇꯝꯕꯒꯤ ꯖꯍꯥꯒꯤ ꯑꯣꯖꯥ ꯑꯃꯗ ꯄꯩꯁా ꯑꯣꯖꯥ ꯑꯃꯗ ꯇꯝꯒꯦꯔꯥ ꯍꯥꯏꯅ ꯍꯪꯕꯤꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯆꯠꯂꯒꯅ ꯏꯁꯩꯁꯤꯅ ꯃꯈꯜ ꯃꯈꯜ ꯏꯁꯩꯁꯦ ꯇꯥꯏ ꯑꯗꯩ ꯃꯤꯒꯤ ꯏꯁꯩ ꯇꯥꯕ ꯃꯇꯝꯗ ꯑꯩꯅ ꯊꯥꯡꯒꯠꯂꯦꯔꯒ ꯁꯨꯝ ꯅꯥꯔꯕꯁ ꯆꯠꯂꯒ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯝ ꯂꯩ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧ ꯑꯉꯥꯡ ꯄꯤꯁꯛꯄꯤꯉꯩꯗꯒꯤ ꯇꯥꯟꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯌꯥꯎꯔꯕ ꯖꯥꯠꯅꯤ ꯃꯗꯒꯤ ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯛꯄꯒꯤ ꯃꯇꯝꯁꯦ 1960 ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯇꯣꯝꯇ ꯂꯥꯏꯔꯤꯛ ꯄꯥꯏꯉꯩꯁꯤꯗ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯂꯛꯑꯦꯕ ꯋꯥꯈꯜ ꯑꯃ ꯄꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯦꯄꯣꯛꯃꯤꯟ ꯏꯆꯦꯗꯨꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯃꯥꯟꯇꯣꯞꯀꯤ ꯑꯗꯥꯏꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯥꯡ ꯈꯛꯇ ꯇꯧꯔꯦꯒ ꯁꯠꯇ꯭ꯔ ꯀꯠꯅꯅꯕꯅꯦꯅ ꯃꯌꯥꯝ ꯂꯦꯡꯉꯤ ꯑꯗꯣ ꯁꯣꯝꯗ ꯑꯩꯅ ꯁꯣꯝꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯑꯣꯏꯗꯨꯗ ꯊꯥꯕꯜꯁꯤꯅ ꯂꯤꯁꯜꯂꯛꯄ ꯑꯩ ꯃꯉꯣꯟ ꯀꯩꯅꯣꯁꯤꯗ ꯑꯗꯨꯗ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯑꯩꯅ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯁꯥꯃꯤꯟꯅꯈꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯔꯤꯁꯤꯒꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯩꯔꯤꯉꯩꯗ ꯀꯥꯏꯅ ꯇꯥꯍꯧꯈꯤꯕꯒꯤ ꯋꯥꯅꯤ ꯑꯗꯒꯤ ꯅꯣꯡꯃꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯁꯨ ꯍꯥꯏꯉꯝꯗ ꯆꯥꯡꯅ ꯅꯥꯍꯪ ꯂꯩꯍꯧꯕ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯁꯤꯒꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯩꯔꯤꯉꯩꯗ ꯑꯩꯗꯤ ꯁꯨꯝ ꯆꯠꯅ ꯏꯖꯕꯅꯤꯀꯣ ꯃ꯭ꯌꯨꯖꯤꯛ ꯏꯕꯒꯤ ꯏꯁꯥ ꯈꯪꯖꯄꯣꯟꯇꯦ ꯗꯦꯠ ꯋꯥꯁ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯄꯤꯜ ꯐ꯭ꯔꯣꯝ ꯗ ꯍꯥꯔꯠꯅꯤ ꯇꯧꯖꯕꯅꯤ ꯑꯗꯨ ꯃꯗꯨꯒꯤ ꯅꯤꯌꯣꯝꯗꯣ ꯆꯨꯝꯅ ꯏꯔꯝꯃꯦꯕ ꯏꯔꯝꯃꯤꯗꯣ ꯑꯍꯥꯟꯕꯗ ꯊꯣꯛꯇꯣꯛꯇꯣ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯊꯥꯕꯜ ꯐꯕ ꯑꯍꯤꯡ ꯑꯃꯗꯅꯤ ꯀꯩꯅꯣ ꯊꯣꯛꯈ꯭ꯔꯤꯗꯤ ꯍꯦꯔꯥ ꯃꯥꯅ ꯅꯣꯡꯃꯤ ꯇꯧꯅꯒ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯗꯤꯁ ꯏꯁ ꯀꯣꯜ ꯄꯣꯏꯇꯤꯛ ꯏꯃꯦꯖꯔꯤ ꯍꯥꯏꯁꯤꯅꯤ ꯂꯥꯁꯇꯒꯤ ꯑꯗꯒꯤꯗꯤ ꯄꯨꯔꯅꯤꯃꯥ ꯀꯌꯥꯒꯤ ꯊꯥꯕꯜ ꯏꯄꯣꯝꯗ ꯅꯨꯖꯥ ꯅꯥꯞꯄꯗ ꯄꯥꯎꯃꯤꯟꯅꯈꯤꯕ ꯅꯣꯡꯃꯁꯨ ꯀꯞꯇꯨꯅ ꯅꯣꯡꯃꯁꯨ ꯅꯣꯛꯇꯨꯅ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯈꯤꯕ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯁꯤꯒꯦ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯔꯤꯉꯩꯗ ꯁꯨꯊꯣꯛꯇꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯥꯒꯠꯂꯛꯏꯗꯣ ꯂꯩꯗꯅ ꯑꯗꯨꯝꯕ ꯑꯃ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨꯅꯦ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯇꯥꯃꯣꯏ ꯆꯦꯟꯇꯅ ꯏꯁꯩꯒꯤ ꯃꯌꯦꯛꯇꯁꯨ ꯂꯤꯔꯤꯛꯀꯤ ꯑꯩꯅ ꯂꯤꯔꯤꯛꯁꯦ ꯋꯥꯠ ꯏꯁ ꯂꯤꯔꯤꯛ ꯀꯣ lyric is a short poem intended for singing expressing the intensity of the feeling of the writer poet ꯍꯥꯏꯕꯅꯦꯕ to the accompaniment of music ꯏꯁꯩꯒꯤ ꯁꯨꯔꯒꯤ ꯖꯟꯇꯔ ꯂꯣꯏꯅ ꯁꯛꯄꯗꯨ ꯂꯤꯔꯤꯛ ꯀꯧꯋꯦꯅ ꯑꯗꯨꯒ ꯋꯥꯍꯩ ꯋꯥꯇꯥ ꯂꯨꯍꯟꯕ ꯌꯥꯗꯦ ꯑꯇꯥꯕ ꯚꯥꯕꯣꯡꯅ ꯏꯔꯥꯏ ꯈꯪꯒꯗꯕꯅꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯇꯧ ꯇꯥꯔꯕꯁꯨ ꯀꯝꯄꯦꯔꯤꯖꯟ ꯇꯧ ꯇꯥꯔꯁꯨ ꯂꯨꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯅꯔꯤꯕ ꯃꯌꯦꯛꯁꯤꯗꯤ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯊꯣꯡ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯇꯥꯃꯣ ꯖꯌꯟꯇ ꯀꯨꯃꯥꯔ ꯁꯔꯃ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯏꯔꯝꯕ ꯃꯥꯏꯁꯤ ꯐꯟ ꯆꯣꯡꯊꯣꯛꯄ ꯃꯐꯝ ꯄꯨꯝꯅꯃꯛ ꯃꯐꯝꯗ ꯂꯣꯏꯅ ꯆꯣꯡꯊꯣꯛꯄ ꯑꯩ ꯄ꯭ꯔꯃꯥꯟ ꯑꯃ ꯄꯤꯒꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯥꯃꯣ ꯄꯥꯔꯤꯒꯤꯗ ꯃꯥꯒꯤ ꯃꯁꯇꯔꯄꯤꯁ ꯑꯃ ꯄꯨꯊꯣꯛꯏꯕ ꯅꯤꯡꯁꯤꯡꯂꯤ ꯃꯦꯔꯥꯒꯤ ꯊꯥꯕꯜꯅ ꯆꯥꯝꯊꯣꯛꯑꯕ ꯃꯥꯏꯊꯣꯡꯗꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯛꯈꯤꯕ ꯍꯥꯏꯗꯣ ꯃꯐꯝ ꯃꯇꯝ ꯑꯗꯨ ꯊꯕꯛ ꯁꯤ ꯇꯥꯛꯏꯕꯅꯤ ꯃꯁꯤ ꯇꯥꯛꯀꯗꯕꯅꯦꯕ ꯀꯗꯥꯏꯋꯥꯏꯗ ꯀꯔꯤ ꯃꯇꯝꯗ ꯊꯕꯛꯇꯣ ꯊꯣꯛꯏꯕꯅꯣ ꯁꯤ ꯇꯥꯏꯝ ꯄ꯭ꯂꯦꯁ ꯑꯦꯟ ꯑꯦꯛꯁꯟꯁꯤ ꯃꯁꯤ ꯑꯦꯔꯤꯁꯇꯣꯇꯜꯅ ꯇꯠꯇꯅ ꯍꯥꯏ ꯃꯐꯝ ꯑꯃ ꯃꯇꯝ ꯑꯃ ꯊꯕꯛ ꯑꯃ ꯊꯣꯛꯀꯗꯧꯅꯤ ꯁꯤ ꯆꯨꯡꯁꯤꯟꯅꯒꯗꯕꯅꯤ ꯑꯗ ꯃꯥꯅ ꯁꯤꯒꯤꯗꯨ ꯑꯍꯤꯡꯗꯨ ꯑꯃ ꯊꯥꯔꯒꯤ ꯅꯥꯞꯄꯗ ꯍꯥꯏꯔꯤꯕ ꯅꯥꯏꯜ ꯑꯅꯤꯅ ꯅꯣꯡꯊꯥꯡ ꯆꯥꯝꯃꯒꯨꯝ ꯄꯥꯏꯍꯟꯈꯤ ꯄꯨꯛꯅꯤꯡꯕꯨ ꯑꯗꯒꯤ ꯁꯝꯖꯤꯔꯩꯅ ꯏꯀꯥꯏꯔꯗꯨꯅ ꯁꯝꯂꯥꯡꯇ ꯂꯣꯠꯈꯤꯕ ꯀꯔꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯏꯪꯂꯤꯁꯀꯤꯗ ꯍꯥꯏꯔꯒꯗꯤ ꯅꯥꯞꯄꯗ ꯍꯥꯏꯕ ꯅꯣꯡꯊꯥꯡ ꯆꯥꯝꯃꯒꯨꯝ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯍꯥꯏꯕꯔꯕꯣꯂꯤ ꯀꯧꯋꯦꯕ ꯑꯗꯨ ꯁꯝꯖꯤꯔꯩꯅ ꯏꯀꯥꯏꯔꯗꯨꯅ ꯁꯝꯂꯥꯡꯇ ꯂꯣꯠꯈꯤ ꯁꯝꯖꯤꯔꯩꯕꯨ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯂꯣꯠꯍꯜꯂꯤꯗꯨꯅꯤ ꯑꯗꯨ ꯄꯔꯁonification ꯀꯧꯋꯦꯕ personification ꯀꯧꯋꯦꯕ ꯃꯗꯨꯝ ꯋꯥꯔ ꯁꯤꯖꯤꯟꯅꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯦ ꯅꯪꯅ ꯃꯥꯏꯊꯣꯡ ꯂꯨꯞꯅ ꯂꯩꯈꯤ ꯇꯨꯃꯤꯟꯅ ꯈꯨꯠ ꯅꯣꯏꯔꯗꯨꯅ ꯈꯣꯡꯕꯤꯅ ꯂꯩꯃꯥꯏꯗ ꯇꯛꯈꯤꯕ ꯅꯤꯡꯁꯤꯡꯕꯤ ꯃꯦꯔꯥꯒꯤ ꯊꯥꯕꯜꯗꯣ ꯐꯤꯖꯤꯅ ꯃꯥꯏꯊꯣꯡ ꯈꯨꯝꯗꯨꯅ ꯀꯔꯤ ꯈꯟꯈꯤꯕ ꯈꯪꯍꯧꯗꯦ ꯅꯤꯡꯉꯝꯍꯧꯗꯅ ꯑꯍꯤꯡꯗꯣ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯅꯤꯡꯁꯤꯡꯕꯤ ꯃꯦꯔꯥꯒꯤ ꯊꯥꯕꯜꯗꯣ ꯁꯔ ꯃꯇꯥꯡ ꯑꯁꯤ ꯂꯧꯖꯔꯒ ꯁꯔꯒꯤ ꯍꯧꯖꯤꯛꯁꯨ ꯄꯟꯕꯤꯈꯤꯕ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯁꯔ ꯃꯇꯦꯛ ꯑꯝꯇ ꯉꯪꯕꯤꯌꯨ ꯁꯔ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯁꯥꯃꯤꯟꯅꯈꯤꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯁꯤꯒꯦ
ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯩꯔꯤꯉꯩꯗ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯅꯣꯛꯃꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯣꯛꯃꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯋꯥꯁꯨ ꯍꯥꯏꯉꯝꯗ ꯆꯥꯛꯅ ꯆꯥꯛꯅ ꯅꯍꯥꯛꯅ ꯂꯩꯍꯧꯕ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯁꯤꯒꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯩꯔꯤꯉꯩꯗ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯄꯨꯔꯅꯤꯃꯥ ꯀꯌꯥꯒꯤ ꯊꯥꯕꯜ ꯏꯄꯣꯝꯗ ꯅꯨꯖꯥ ꯅꯥꯞꯄꯗ ꯄꯥꯎꯃꯦꯟꯅꯈꯤꯕ ꯄꯨꯔꯅꯤꯃꯥ ꯀꯌꯥꯒꯤ ꯊꯥꯕꯜ ꯏꯄꯣꯝꯗ ꯅꯨꯖꯥ ꯅꯥꯞꯄꯗ ꯄꯥꯎꯃꯦꯟꯅꯈꯤꯕ ꯅꯣꯡꯃꯁꯨ ꯀꯞꯇꯨꯅ ꯅꯣꯡꯃꯁꯨ ꯅꯣꯛꯇꯨꯅ ꯅꯪꯒ ꯑꯩꯒ ꯂꯦꯟꯃꯤꯟꯅꯈꯤꯕ ꯀꯔꯝ ꯍꯥꯏꯅ ꯀꯥꯎꯁꯤꯒꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯩꯔꯤꯉꯩꯗ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯁꯔꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒ ꯁꯔ ꯔꯦꯗꯤꯑꯣꯗ ꯊꯥꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤ ꯀꯩꯝꯇ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯗꯣ ꯁꯔꯁꯤꯗ ꯇꯥꯟꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯍꯪꯖꯅꯤꯡꯉꯤꯁꯤ ꯁꯔꯁꯤ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯔꯨꯇꯤꯟꯒꯗꯤ ꯐꯣꯂꯣ ꯇꯧꯕꯤ ꯁꯔ? ꯃꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯀꯩꯒꯤꯁꯨ ꯅꯪꯒꯤꯁꯤ ꯍꯧꯖꯤꯛꯁꯨ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯅꯦ ꯍꯧꯖꯤꯛꯀꯤ ꯃꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯆꯥꯟꯅꯅ ꯍꯦꯛ ꯃꯁꯥ ꯁꯣꯟꯊꯔꯛꯏꯕ ꯈꯣꯠꯊꯔꯛꯏꯕ ꯃꯁꯤ ꯃꯁꯥ ꯃꯁꯥꯅ ꯁꯤꯟꯖꯕ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯄꯣꯏꯟꯇ ꯆꯥꯔꯣꯏꯗꯕ ꯆꯥꯕ ꯑꯩꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯣꯏꯔꯁꯅꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯅꯤꯁꯥ ꯄꯁꯥ ꯈꯔ ꯁꯤꯖꯤꯟꯅꯃꯤ ꯊꯥꯏꯅ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ 1985ꯀꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 19ꯗꯒꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯨꯝꯅꯃꯛ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯀꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯗ ꯖꯤ.ꯄꯤ. ꯀꯣꯂꯦꯖꯗ ꯑꯩꯅ ꯖꯥꯔꯗꯥ ꯄꯥꯟ ꯆꯥꯔꯒ ꯆꯪꯉꯛꯄꯁꯤꯗ ꯑꯣꯖꯥ ꯃꯌꯥꯝꯁꯦ ꯍꯧꯗꯣꯡ ꯃꯥꯜꯂꯤꯗ ꯑꯣꯖꯥꯅ ꯆꯥꯕꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯆꯥꯍꯧꯔꯦ ꯑꯩꯅ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯅꯤꯁꯥ ꯄꯁꯥ ꯄꯨꯝꯅꯃꯛ ꯑꯩ ꯇꯧꯔꯝꯃꯤ ꯇꯥꯏꯕꯪꯄꯥꯟ ꯍꯥꯏꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯣꯛꯈ꯭ꯔꯦ ꯃꯗꯨꯅꯅꯦ ꯑꯩ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛ ꯑꯝꯇ ꯈꯪꯗꯕ ꯃꯈꯩ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯁꯦꯝꯗꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯃꯦꯔꯒ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯆꯥ 3ꯅꯤ ꯅꯨꯄꯥ 4 ꯅꯨꯄꯤ 2 ꯂꯣꯏꯅꯃꯛ ꯃꯥꯟ ꯊꯣꯛꯄ ꯀꯣꯂꯦꯖ ꯑꯣꯖꯥ ꯑꯣꯏꯕ ꯗꯣꯛꯇꯔꯦꯠ ꯐꯪꯕ ꯖꯥꯇꯥ ꯏꯟꯖꯤꯅꯤꯌꯥꯔ ꯊꯝꯈ꯭ꯔꯦ ꯃꯁꯦ ꯑꯩꯅꯅꯦ ꯑꯩꯒꯤ ꯁꯥꯖꯠꯇ ꯁꯨꯝ ꯂꯩꯔꯝꯃꯒꯅꯦ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯔꯕꯅꯤ ꯄꯨꯝꯅꯃꯛꯇ ꯑꯣꯏꯔꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯒꯤ ꯊꯣꯛꯄ ꯑꯩ ꯊꯥꯗꯣꯛꯑꯦ ꯂꯣꯏꯔꯦ ꯑꯩꯒꯤ ꯋꯥꯅꯤ ꯉꯥꯡꯕꯤ ꯑꯩꯉꯣꯟꯗꯁꯨ ꯋꯥꯅꯤ ꯑꯗꯤꯁꯅꯁꯨ ꯉꯥꯡꯕꯤꯒꯅꯨ ꯑꯗꯨꯒ ꯍꯥꯏꯔꯝꯕꯒ ꯁꯣꯏꯕ ꯑꯗ ꯑꯩ ꯀꯟꯐꯤꯗꯦꯟꯁꯒꯤ ꯗꯤꯐꯤꯗꯦꯟꯁ ꯑꯣꯟꯍꯟꯕꯁꯦ ꯃꯁꯤ ꯑꯩ ꯇꯧꯕ ꯉꯝꯗꯦ ꯑꯗꯨ ꯃꯤ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯍꯧꯖꯤꯛꯅ ꯃꯤ ꯑꯃ ꯃꯇꯝꯗ ꯁꯟꯖꯦꯟꯅ ꯍꯛꯀꯅꯤ ꯆꯥꯏꯌꯦꯗꯣ ꯃꯗꯨ ꯇꯧꯕꯗꯒꯤ ꯐꯤꯕꯝꯗ ꯂꯣꯏꯅ ꯍꯣꯏ ꯂꯩꯔꯦ ꯁꯔ ꯑꯗꯨꯗꯤ ꯁꯔꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯍꯦꯜꯗꯤ ꯔꯨꯇꯤꯟꯁꯦ ꯁꯔ ꯌꯣꯒꯗꯤ ꯇꯧꯕꯤꯕ꯭ꯔꯥ? ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯤ ꯑꯩ ꯋꯥꯀꯤꯡ ꯆꯠꯂꯤ ꯋꯥꯀꯤꯡꯗ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯋꯥꯀꯤꯡ ꯍꯜꯂ ꯃꯇꯨꯡꯗꯀꯣ 15 ꯃꯤꯅꯠꯁ ꯑꯦꯛꯁꯔꯁꯥꯏꯖ ꯑꯌꯨꯛꯇ ꯇꯧꯏ ꯂꯥꯏ ꯈꯨꯔꯨꯝꯖꯩ ꯑꯩꯅ ꯇꯥꯏꯝ ꯇꯧꯔꯒ ꯏꯚꯤꯅꯤꯡꯁꯨ ꯍꯧꯖꯤꯛ ꯍꯟꯈ꯭ꯔꯀꯥꯟꯗ ꯑꯩ ꯌꯣꯒꯒꯤ ꯇꯥꯏꯞꯇ ꯈꯔ ꯁꯥꯟꯅꯔꯨꯈꯤꯅꯤ ꯀꯣ ꯑꯗꯨ ꯂꯣꯏꯔꯦꯔꯒ ꯄꯨꯡꯈꯥꯏꯃꯨꯛ ꯁꯥꯟꯅꯔꯨꯔꯒ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯉꯟꯇꯥꯅ ꯆꯥꯛ ꯆꯥꯔꯦꯒ ꯑꯉꯥꯡꯁꯤꯡ ꯇꯧꯔꯒ ꯑꯩꯅ ꯉꯟꯇꯥꯅ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯨꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:45 ꯑꯩ ꯍꯧꯒꯠꯂꯅꯤ ꯑꯗꯨꯒ ꯄꯨꯡ 3:15 ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯄꯨꯡ 3 ꯆꯠꯂꯝꯕꯅꯦꯕ ꯑꯗꯨ 3:15 ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯤꯁꯥ ꯄꯁꯥ ꯑꯗꯒꯤ ꯆꯥꯅꯤꯡꯕ ꯌꯥꯝ ꯆꯝꯅ ꯁꯥ ꯉꯥ ꯍꯥꯠꯇꯥꯍꯦ ꯆꯥꯗ꯭ꯔꯦ ꯑꯗꯨ ꯉꯥ ꯀꯥꯁꯨ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯩꯗꯤ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯑꯌꯥꯝꯕ ꯄꯥꯝꯃꯤ ꯍꯩ ꯔꯥ ꯑꯁꯤꯅꯆꯤꯡꯕ ꯈꯔ ꯆꯥꯔꯒ ꯇꯧꯕꯁꯤꯅ ꯍꯧꯖꯤꯛꯁꯦ ꯍꯛꯆꯥꯡꯁꯦ ꯀꯔꯤꯒꯨꯝꯕ ꯏꯐꯦꯛꯇꯁꯨ ꯂꯩꯇꯦ ꯀꯣꯛꯁꯨ ꯉꯥꯎꯗꯦ ꯀꯩꯁꯨ ꯆꯤꯛꯇꯦ ꯁꯔ ꯑꯗꯨꯝ ꯀꯨꯏꯅꯃꯛꯁꯨ ꯁꯔꯁꯦ ꯍꯦꯜꯗꯤ ꯑꯣꯏꯅꯁꯨ ꯂꯩꯕꯤꯈꯣ ꯑꯗꯨꯒ ꯁꯔ ꯑꯩꯈꯣꯏꯒꯤ ꯄ꯭रोꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥꯗꯤ ꯌꯧꯁꯜꯂꯛꯂꯦ ꯑꯗꯨꯕꯨ ꯁꯔꯗꯒꯤ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯁꯔꯁꯤ ꯑꯦꯀꯥꯗꯃꯤꯛꯀꯤ ꯂꯥꯏꯟꯗꯁꯨ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯨ ꯁꯔꯅ ꯃꯁꯤꯒꯤ ꯂꯝ ꯑꯅꯤꯁꯤꯗꯤ ꯇꯣꯉꯥꯟꯕꯅꯤ ꯑꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯄꯦꯔꯦꯜ ꯑꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯤꯕꯅꯣ ꯁꯔꯁꯤ ꯀꯔꯝꯕ ꯖꯥꯗꯨꯒ ꯁꯤꯖꯤꯟꯅꯕꯖꯥꯠꯅꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯈꯪꯖꯒꯦ ꯁꯔ? ꯕꯤꯊꯣꯏ ꯅꯪꯗꯧꯅ ꯃꯤ ꯌꯥꯝ ꯉꯛꯏ ꯑꯩꯁꯦ ꯏꯕꯣꯌꯥꯝꯁꯦ 3-4 ꯁꯨꯇꯧ ꯇꯧꯕꯅꯤ ꯃꯣꯏꯅꯗꯤ ꯏꯁꯩ ꯁꯛꯏꯕꯁꯤꯅ ꯀꯅꯥꯅꯣ ꯏꯪꯂꯤꯁꯀꯤ ꯀꯩꯅꯣ ꯒ꯭ꯔꯥꯃꯥꯔ ꯏꯕꯁꯤꯅ ꯀꯅꯥꯅꯣ ꯀꯣꯂꯦꯖ ꯃꯊꯣꯡ ꯈꯪꯗꯕ ꯃꯗꯨ ꯑꯩꯗꯤ ꯈꯪꯗꯦ ꯃꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯅꯤꯡꯈ꯭ꯔꯕꯗꯤ ꯇꯧꯗ ꯌꯥꯗꯕ ꯑꯩꯒꯤ ꯋꯤꯜ ꯄꯥꯋꯔ ꯑꯃ ꯂꯩ
ꯂꯩꯗꯅ ꯑꯗ ꯏꯁꯩꯁꯤꯁꯨ ꯑꯣꯖꯥ ꯅꯨꯡꯖꯥꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯣꯖꯥ ꯃꯣꯙꯨꯅ ꯑꯩꯈꯣꯏ ꯇꯝꯖꯔꯝꯃꯤ ꯃꯥꯅ ꯇꯥꯛꯏ ꯈꯔ ꯑꯗꯨ ꯆꯠꯄ ꯉꯝꯖꯗꯦ ꯌꯨꯝꯒꯤ ꯊꯕꯛꯅ ꯆꯤꯟꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯁꯨꯝ ꯆꯠꯆꯕꯗ ꯆꯠꯇꯕ ꯉꯝꯗꯦ ꯑꯗꯨꯁꯨꯅꯦ ꯑꯣꯖꯥ ꯑꯁꯤꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯣꯏꯒꯤ ꯄद्धꯇꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤ ꯏꯕꯣ ꯑꯃ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯈꯪꯉꯕꯅꯤꯅ ꯑꯗꯨꯝ ꯑꯣꯔꯥꯏ ꯌꯧꯔꯣꯏ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯁꯥꯔꯤꯒ ꯃꯁꯤ ꯇꯧꯅ ꯄꯨꯡꯗ ꯑꯣꯔꯥꯏ ꯃꯗꯨꯒꯤ ꯁꯨꯔ ꯄꯥꯟꯕꯁꯤꯃ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯁꯛꯏꯕ ꯏꯁꯩ ꯃꯌꯥꯝꯁꯦ ꯏꯁꯩꯒꯁꯦ ꯑꯦꯛꯁꯦꯞ ꯑꯃꯈꯛ ꯅꯠꯇꯅ ꯍꯥꯏꯕꯗꯤ ꯏꯁꯩ ꯀꯌꯥ ꯁꯛꯈ꯭ꯔꯦ ꯑꯩꯅ ꯍꯔꯥꯎ ꯇꯌꯥꯝ ꯁꯨꯔꯗꯥꯏꯅ ꯑꯩꯒꯤ 1969ꯗꯤ ꯁꯣꯝꯗꯤ ꯃꯟ ꯁꯛꯈ꯭ꯔꯦ ꯑꯗꯨꯝ ꯇꯥꯃꯣꯄꯥꯅꯤ ꯄꯥꯟꯕꯅꯤ ꯑꯇꯩꯁꯤ ꯑꯩꯅ ꯁꯨꯔ ꯄꯥꯟꯖꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯁꯒꯤ ꯑꯗꯨꯃ ꯅꯥꯀꯜ ꯑꯃ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯗꯤꯁꯤꯁꯨ ꯇ꯭ꯌꯨꯁꯟꯁꯦ ꯑꯉꯥꯡ ꯄꯤꯁꯛꯄꯤꯗꯒꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯕꯅꯤ ꯀꯣꯂꯦꯖ ꯁ꯭ꯀꯨꯜꯒꯤꯅꯦ ꯂꯨꯄꯥ 3 ꯐꯥꯎꯕ ꯐꯤ ꯍꯨꯅꯤꯡꯉꯥꯏ ꯂꯩꯇꯕ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯄꯤꯛꯄ ꯑꯆꯧꯕ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯥꯛꯄ ꯂꯥꯎꯕ ꯁꯨꯝ ꯇꯧꯅ ꯇꯝꯕꯤꯗꯅ ꯂꯥꯛꯑꯕ ꯃꯃꯤ ꯊꯪꯗꯦ ꯑꯗꯨꯝꯅ ꯁꯨꯝ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯇꯝꯕꯤꯗꯅ ꯁꯨꯝ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯅꯥꯛꯅꯤꯁꯦ ꯑꯃꯗ ꯍꯦꯟꯕ ꯑꯃ ꯇꯥꯕ ꯍꯥꯏꯗꯤ ꯄꯦꯔꯦꯂꯦꯜ ꯆꯠꯕ ꯃꯗꯨ ꯏꯠ ꯗꯤꯄꯦꯟꯁ ꯑꯣꯟ ꯃꯥꯏ ꯋꯤꯜ ꯄꯥꯋꯔ ꯑꯩ ꯇꯧꯒꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯁꯦ ꯇꯧꯒꯦꯅ ꯈꯜꯂꯕꯗꯤ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ Where there is impossibility will, is there is a nothing to way. the willing mind Okay, sir. ꯑꯗꯨꯅꯤ ꯑꯗꯨ ꯁꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯀ꯭ꯋꯦꯁꯟ ꯑꯁꯤ ꯁꯔꯗ ꯍꯪꯖꯒꯦ ꯑꯗꯨ ꯁꯔ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯤꯗ ꯔꯤꯗꯤꯡ ꯄꯕ꯭ꯂꯤꯛꯁꯦ ꯍꯟꯊꯔꯛꯏꯕ ꯁꯔ ꯑꯗꯨ ꯃꯁꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯑꯣꯔ ꯀꯔꯝꯕ ꯁꯔꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃꯇꯗꯤ ꯄꯤꯕꯤꯔꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯒꯗꯒꯦ ꯃꯁꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯌꯥꯝ ꯑꯣꯜꯂꯦ ꯂꯤꯇꯔꯦꯆꯔꯗ ꯐꯥꯎꯕ ꯃꯣꯗꯔꯅꯤꯖꯝ ꯍꯥꯏꯕꯗꯒꯤ ꯄꯣꯁ ꯃꯣꯗꯔꯅꯤꯖꯝ ꯑꯣꯏꯅ ꯂꯥꯛꯑꯦ ꯏꯁꯩ ꯁꯛꯄ ꯐꯥꯎꯕ ꯃꯣꯗꯔꯅꯤꯖꯝ ꯍꯥꯏꯗꯤ ꯄꯣꯁ ꯃꯣꯗꯔꯅꯤꯖꯝ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯇꯝꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯗꯚꯥꯟꯁꯃꯦꯟꯁꯤꯅ ꯃꯣꯕꯥꯏꯜ ꯅꯨꯡ ꯖꯍꯥ ꯇꯥ ꯌꯥꯝ ꯊꯣꯛꯄ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯝꯁꯦ ꯑꯗꯣꯝꯗ ꯎꯪꯅ ꯂꯩꯈꯤꯕꯗꯧ ꯇꯧꯈ꯭ꯔꯕ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯚꯦꯔꯥꯏꯇꯤ ꯃꯌꯥꯝ ꯎꯠꯂꯤꯕꯗꯨꯅ ꯎꯪꯈꯤꯗꯅ ꯃꯥꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯁꯣꯝꯗ ꯄꯤꯁꯟꯕ ꯉꯝꯃꯛꯇ꯭ꯔꯕ ꯍꯧꯖꯤꯛ ꯍꯣꯠ ꯑꯣꯏꯔꯤꯕ ꯕꯔꯅꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯩꯈꯣꯏ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯪꯁꯟꯕ ꯂꯥꯏꯔꯤꯛꯀꯤ ꯐꯖꯈ꯭ꯔꯕ ꯃꯣꯔꯦꯜ ꯂꯦꯁꯟ ꯌꯥꯎꯗꯣꯔꯤꯕ ꯃꯥꯕꯨ ꯁꯦꯝꯕ ꯌꯥꯕꯒꯤ ꯃꯆꯥꯛ ꯌꯥꯎꯗꯣꯔꯤꯗꯣ ꯃꯗꯨ ꯈꯣꯝꯖꯤꯜꯂꯒ ꯇꯧꯔꯒ ꯃꯗꯨꯗ ꯌꯦꯡꯉꯦꯔꯒ ꯑꯩꯅ ꯇꯧꯔꯤꯁꯤ ꯁꯣꯏꯔ ꯃꯥꯟꯅꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯁꯣꯏꯔ ꯃꯥꯟꯅꯦ ꯍꯥꯏꯁꯦ ꯆꯨꯝꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯦꯕ꯭ꯌꯨꯁ ꯑꯣꯐ ꯃꯣꯕꯥꯏꯜꯒꯤ ꯀꯥꯟꯅꯕꯁꯨ ꯃꯌꯥꯝ ꯃꯔꯛꯇꯅꯦ ꯁꯦꯔꯟꯅ ꯁꯤꯖꯤꯟꯅꯕ ꯆꯠꯈ꯭ꯔꯕ ꯑꯌꯥꯝꯕ ꯃꯦꯖꯣꯔꯤꯇꯤ ꯑꯣꯐ ꯗꯦꯝ ꯁꯤꯅꯤ ꯃꯗꯨ ꯑꯗꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯅꯪ ꯑꯗꯨ ꯇꯧꯅꯨ ꯅꯤꯡꯉꯥꯏ ꯇꯧꯔꯕꯅꯤꯅ ꯃꯣꯕꯥꯏꯜ ꯂꯩꯌꯨ ꯈꯣꯠꯂꯨ ꯂꯩꯁꯟꯁꯦ ꯑꯗꯒꯤ ꯃꯥꯅꯗꯤ ꯃꯄꯥ ꯃꯥꯅ ꯃꯤꯄꯨ ꯈꯨꯗꯤꯡ ꯁꯦꯟꯅꯕꯗꯤ ꯉꯝꯗꯕꯅꯤꯅ ꯃꯥꯅ ꯊꯣꯛꯄ ꯁꯨꯝ ꯇꯧ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯝ ꯂꯥꯛꯏꯕ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯑꯃꯁꯤꯅ ꯒꯨꯒꯜ ꯅꯨꯡꯒꯜ ꯌꯥꯎꯔꯤ ꯐꯩ ꯒꯨꯒꯜꯗꯨꯗꯅꯦ ꯂꯣꯏꯅꯃꯛ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯊꯤꯕ ꯐꯪꯒꯅꯤ ꯊꯤꯔꯤꯕꯗꯣ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯕꯨ ꯔꯤꯁꯔꯁ ꯇꯧꯕ ꯌꯥꯅꯤ ꯃꯁꯛꯇꯤ ꯃꯗꯨ ꯌꯥꯎꯗꯦ ꯑꯩ ꯌꯥꯝ ꯌꯦꯡꯉꯦꯕ ꯃꯗꯨ ꯑꯁꯤ ꯑꯉꯥꯡ ꯑꯩ ꯏꯪꯂꯤꯁ ꯁꯥꯇꯤ ꯃꯌꯥꯝ ꯑꯩꯅ ꯇꯝꯕꯤꯁꯦ ꯑꯩ ꯍꯥꯏꯁꯤꯅꯤ ꯒꯨꯒꯜꯅ ꯌꯥꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯤꯒꯤ ꯁ꯭ꯀꯣꯂꯔ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝꯗ ꯐꯠꯇ ꯃꯌꯥꯝꯗ ꯊꯤꯌꯨ ꯃꯗꯨꯗ ꯀꯔꯦꯛꯇꯔ ꯃꯌꯥꯝꯅ ꯑꯩꯅ ꯏꯁꯦꯟꯁꯤꯅ ꯑꯩꯈꯣꯏ ꯖꯦꯅꯦꯔꯦꯁꯟꯒꯤ ꯀꯩꯅꯣꯀꯥꯁꯤ ꯄ꯭ꯔꯥꯏꯠ ꯑꯦꯟ ꯄ꯭ꯔꯦꯖꯨꯗꯤꯁꯀꯥꯁꯤ ꯄꯜꯂꯒ ꯍꯦꯛ ꯃꯣꯏꯗ ꯍꯥꯏꯔꯤꯕꯅꯤ ꯑꯦꯂꯤꯖꯥꯕꯦꯊꯀꯤ ꯀꯔꯦꯛꯇꯔ ꯑꯗꯨꯝ ꯁꯤꯗ꯭ꯔꯣ ꯃꯆꯥ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯏꯃꯨꯡ ꯑꯃꯈꯛꯇ ꯕꯦꯅꯦꯠ ꯐꯦꯃꯤꯂꯤꯁꯤꯗ ꯃꯆꯦꯒ ꯃꯅꯥꯎꯄꯤ ꯃꯌꯥꯝꯗ ꯃꯥꯛꯁꯤ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯗꯥꯁꯤ ꯋꯤꯂꯤꯌꯝꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯟꯁꯨ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟ 7ꯒꯤ ꯏꯃꯨꯡꯗꯒꯤ ꯑꯃ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯗꯒꯤꯅ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥ ꯂꯥꯛꯊꯔꯒ ꯅꯨꯄꯤ ꯊꯤꯕ ꯂꯥꯛꯏꯗꯣ ꯑꯗ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯤꯅ ꯐꯠꯇ꯭ꯔꯕꯗꯤ ꯌꯥꯗꯦ ꯅꯨꯄꯤꯁꯤ ꯀꯔꯝꯕꯅ ꯊꯤꯒꯗꯧꯕꯅꯤ ꯑꯗꯣ ꯑꯗꯣ ꯑꯃꯗꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯋꯥꯏ ꯃꯆꯥꯅꯤꯅ ꯃꯥꯅ ꯎꯁꯤꯠꯇꯗꯅ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯈꯟꯕꯗꯒꯤ ꯕꯣꯜ ꯗꯥꯟꯁ ꯇꯧꯕꯗꯒꯤ ꯄꯥꯏꯔꯝꯗꯥꯏꯗꯒ ꯃꯌꯥꯝꯅ ꯗꯣꯟ ꯄꯥꯏꯅꯨ ꯀꯥꯏꯅ ꯑꯦꯒꯥꯔ ꯁ꯭ꯂꯥꯏꯇꯦഡ് ꯕꯥꯏ ꯑꯗꯔꯁ ꯀꯥꯏꯅ ꯃꯥꯅ ꯇꯥꯍꯧꯕ ꯈꯨꯡꯒꯪꯒꯤ ꯃꯤꯅ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯤꯡꯕ ꯀꯟꯕ ꯈꯥꯡꯕ ꯀꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯐꯦ ꯍꯥꯏꯗꯕꯒꯤ ꯃꯇꯨꯡꯗ ꯂꯥꯁꯇꯗꯤ ꯅꯪ ꯅꯠꯇꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯕꯦꯝꯃ ꯑꯩꯅ ꯆꯪꯉꯒ ꯅꯣꯡꯃ ꯍꯥꯏꯕꯗꯣ would you mind my making a proposal what proposal do you mean marriage proposal oh do you really love me nang icha nungsibrane yes I do hariba no cheng mapa tamuda fathers we have been wrong on different counts Darcy William is not as near that person as we supposed to be kan harga de bi tongna kan last na khungkhabaduna direct khabam pur jakri Sir, na si reading habit si cultivate to ba mathaw tai cultivate da kale ai hai ji tawri of from ba akhoi society sociology habam dei society niyom habam dei masi na niyom chum chali bra satabra satra mo oita de satra sabam to nim chali satra mathau kan like pa ba thi ba hum ba khangje mo ba madu nang to bra
ꯅꯠꯇ꯭ꯔꯥ ꯃꯗꯨ ꯇꯧꯗꯅ ꯀꯃꯥꯏꯅ ꯄꯩꯈꯥ ꯐꯝꯗꯣꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯄꯦꯔꯦꯟꯁꯤꯡꯒꯤ ꯍꯧꯖꯤꯛꯇꯤꯕꯨꯗꯤ ꯄꯦꯔꯦꯟꯁꯤꯡꯁꯨ ꯃꯣꯏ ꯃꯆꯥꯁꯨ ꯐꯍꯟꯅꯤꯡꯕꯅꯤꯅ ꯂꯣꯏ ꯂꯥꯡꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯁꯤꯠ ꯅꯥꯟꯊꯣꯛ ꯆꯠꯄꯁꯨ ꯈꯣꯡꯒꯥꯏ ꯑꯃ ꯌꯥꯎꯔꯤꯁꯤ ꯆꯦꯛꯁꯤꯟꯕꯅ ꯆꯦꯛꯁꯤꯜꯂꯒ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯏ ꯑꯗꯨꯅꯤ ꯍꯣꯏ ꯁꯔ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯉꯁꯥꯏꯒꯤ ꯆꯦꯛꯁꯤꯟꯕꯅ ꯃꯃꯥ ꯃꯄꯥ ꯈꯔ ꯆꯦꯛꯁꯤꯟꯕ ꯃꯆꯥꯗꯨꯅ IAS ꯐꯪꯉꯛꯇꯅ IPS ꯐꯪꯉꯛꯇꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏ ꯂꯩꯁꯤꯡꯒꯅꯤ ꯃꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯆꯞ ꯃꯥꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯑꯆꯧꯕ ꯑꯣꯏꯈ꯭ꯔꯦ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯍꯧꯒꯦꯅ ꯍꯪꯕꯗ ꯃꯥ ꯀꯔꯤ ꯈꯨꯝꯒꯗꯒꯦ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯍꯧꯏ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯄꯔꯤꯈꯥ ꯅꯠꯇ꯭ꯔꯣ ꯃꯤꯗꯤ ꯀꯥꯔ ꯇꯣꯡ ꯆꯠꯈ꯭ꯔꯦ ꯅꯪ ꯁꯥꯏꯀꯜ ꯇꯧꯔꯒ ꯂꯝꯕꯤꯗ ꯃꯔꯛꯇ ꯂꯦꯞꯇꯅ ꯌꯦꯡꯗꯔꯦ ꯅꯪ ꯀꯩꯗꯧꯁꯤꯗꯤ ꯆꯠꯈ꯭ꯔ ꯃꯇꯝꯗꯨꯗꯤ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏ ꯃꯗꯨꯒꯤ ꯃꯥꯡꯗꯨꯗ ꯀꯣꯛꯍꯧꯕ ꯉꯝꯃꯔꯣꯏ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯄꯨꯟꯁꯤꯗ ꯂꯦꯝꯕ ꯇꯥꯕ ꯑꯣꯀꯦ ꯃꯗꯨ ꯇꯧꯍꯜꯂꯔꯣꯏ ꯍꯥꯏꯔꯒꯗꯤ ꯅꯪ ꯆꯠꯅꯕꯤꯒꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯑꯆꯧꯕ ꯅꯤꯌꯣꯝꯅꯤ ꯆꯠꯇꯣ ꯐꯖꯅ ꯆꯠꯂꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯈꯪꯍꯧ ꯍꯧꯒꯠꯄ ꯇꯨꯝꯕ ꯆꯥꯅ ꯇꯧ ꯁꯪꯒ ꯀꯣ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯑꯃꯅ ꯌꯥꯝ ꯂꯩꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯍꯣꯠꯅꯧꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯒꯤ ꯆꯤꯜꯂꯕ ꯃꯇꯝ ꯑꯃ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯁꯔꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯁꯔꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔ ꯀꯅꯦꯛ ꯋꯤꯠ ꯄꯤꯄꯜ ꯌꯨ ꯁꯔꯚ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯕꯦꯊꯣꯏ ꯊꯣꯛꯆꯣꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯅꯧꯕ ꯄꯔꯁꯣꯅꯥꯂꯤꯇꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ